Thaina mamangayda sunom bakanba lalol itik tawduna koichat-chatpana mathau oiba nipa ama leirami. Magi nupi adu laikai khungang aduda phajabasingi singthanarakpada maming panbi yamna phajabi naha oiribi ama oi. Mamingna 𝙆𝙃𝙐𝙍 kawi. Makhoi ani chahi ama ani yum palaklabani adubu machadi poktri. Makhoi ani yamna nungsinana pamna leiminarami. Nipa asina magi nupi asibu sena innaba phirolna chingba watanaba haiduna kaithel kaminnaduna apam pamda khallaba matungda maning makha thungna leina harau nungaina panminarami. Nipa asina lalol itikidamak nomanini mayum thadokpa tarabadi yumlonaba awangda leiba tombi kaubi amagi mayumda thamduna hek sinajai. Tombiga 𝙆𝙃𝙐𝙍 ani asi moithap sinaifam kaduna ahing hek leli. Tombi haibi asidi khara ahal oiraklabi mapuroiba ngantana kainarabi lukrabini. Maramaduna mahak masagi chara tanaba honabada migi mayumda khongphai ama phauba chathokpa haitokpa sangdaba mini. Asumna sunom kanbi asiga hek leiminai. Makhoigi khungang asigi awangda asongba umang ama lei. Maduda makhutna hena sangbi hingchabi ama lei. Hingchabi asina laikai khungang khuding chatlaga matu sonba madom tarakna leijabasingi mayum changduna hatlaga chaduna leirai. Asumna mi chabana migi mahau khangduna numidang khuding matu sonba mi nupi angang asum thirakpana nongmadi 𝙆𝙃𝙐𝙍 mafamda thok leiredo. 𝙆𝙃𝙐𝙍 masak matau phajaba mawong matau ningthibi adu uraga matil choraduna chaningmana mapuk maril pumba khonglammi. Adubu 𝙆𝙃𝙐𝙍di mapuroiba leiba maramna 𝙆𝙃𝙐𝙍 mafamda henjinba ingamngamamdi. Asumna 𝙆𝙃𝙍ꯕꯨ chaningbagi wakhal tauringaida ataisu thihaudabagi chaba phangdaduna mapuk lamna lelaklabada mana khankhi. 𝙆𝙃ꯒ loinaribi mau ahal asi hana chadrabadi 𝙆𝙃 asi chaba yaroidori. Aduna tombi asi hana chathoklage khanduna 𝙆𝙃ꯒ tombiga leiminadaba numit amada lai khusangbina mau ahal adu ahing ama chathoklaga mau ahal adugi saktam onduna leirammi. Nongmadi lukhrabi olibi lai khusangbi asina chinghi utti ningthina luraga masam mana phajana haladuna 𝙆𝙃ꯒꯤ mayumda laklaga hairai. 𝙆𝙃 horendi khara ngana lau moithap masing khara yamna honasi hek hairai. 𝙆𝙃na wadu tabada munna yenglaga ningtigi tauthokdana chinghi utti luduna tanan lakpa asida mapukningda chingnarami. Aduna mapukta khalli numit khudingi inam asi aikhoida amuktasu changlakte. Aduga ngasi chinghi utti luduna tanan laklibasibu karigino karigi oiba haina chingnarami. Aduga khomlai inama nipana langphai chatrabadi ai lakloi chalabadi laksira khalli haina khumjarai. Lai khusangbina 𝙆𝙃ꯒꯤ wa taraga adudi nangi nipadi langphaida kaidongai amuk chatkadauri. 𝙆𝙃na khumlai hayeng chatkani haigum tawi nama. Lai khusangbina phare adudi inamasu changlage asum hairamlaga lai khusangbidu 𝙆𝙃si hayengdi soina chaba yaragani khaladuna harau-harauna mayumlomda changkhre. Numit adugi nongalaga 𝙆𝙃su long khonba chatli. Longda ngakup khara
ꯂꯥꯛꯂꯛꯄꯒ ꯂꯣꯏꯅꯅ ꯋꯥꯏꯈꯨ ꯊꯔꯣꯏꯅ ꯆꯤꯡꯕ ꯈꯔꯁꯨ ꯐꯥꯔꯛꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕꯁꯨ ꯑꯔꯥꯞꯄꯗ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯑꯗꯨꯕꯨ ꯌꯨꯝꯂꯣꯟꯅꯕ ꯇꯣꯝꯕꯤ ꯈꯣꯏꯗ ꯃꯍꯧꯁꯥꯒꯨꯝ ꯁꯤꯟꯅꯔꯝꯒꯦ ꯇꯧꯕꯗ ꯆꯥꯎꯕꯤꯅ ꯁꯤꯟꯅꯗ꯭ꯔꯕꯁꯨ ꯌꯥꯔꯦꯗꯥ, ꯑꯩ ꯍꯣꯔꯦꯟ ꯃꯇꯝ ꯆꯥꯅ ꯍꯦꯛ ꯆꯠꯂꯒ ꯂꯩꯃꯤꯟꯅꯔꯨꯒꯦ, ꯅꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯌꯥꯏꯐꯕ ꯑꯣꯏꯅꯕ ꯂꯦꯡꯕꯤꯔꯣ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯆꯥꯎꯕꯤꯅ ꯃꯥꯅ ꯍꯥꯟꯅ ꯐꯥꯔꯛꯄ ꯋꯥꯏꯈꯨꯁꯤꯡ ꯑꯗꯨ ꯃꯩꯗ ꯂꯧꯗꯨꯅ ꯃꯈꯣꯡ ꯈꯔ ꯆꯥꯎꯕꯁꯤꯡ ꯑꯗꯨ ꯄꯦꯛ ꯄꯦꯛ ꯊꯦꯛꯇꯨꯅ ꯆꯥꯔꯤꯉꯩꯗ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯗꯨ ꯂꯥꯛꯂꯦꯗꯣ꯫ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅ "ꯆꯥꯎꯕꯤ, ꯆꯥꯎꯕꯤ, ꯑꯩ ꯂꯥꯛꯂꯦ, ꯊꯣꯡ ꯍꯥꯡꯂꯣ" ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯆꯥꯎꯕꯤꯅ ꯂꯥꯛꯂꯤꯕꯁꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅꯤ, ꯍꯤꯡꯆꯥꯕꯤ ꯑꯗꯨꯅꯤ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯈꯜꯂꯗꯨꯅ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯝꯃ, ꯑꯩꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯦ, ꯑꯩꯈꯣꯏꯒꯤ ꯅꯤꯄꯥ ꯂꯩꯔꯦ"꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤꯅ "ꯑꯗꯨꯗꯤ ꯅꯪꯅ ꯆꯥꯔꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯁꯨ ꯈꯔ ꯆꯥꯒꯦꯗꯅ"꯫ ꯆꯥꯎꯕꯤꯅ "ꯑꯁꯤꯕꯨꯗꯤ ꯅꯃꯥ ꯋꯥꯏꯈꯨꯅꯤꯗ" ꯍꯥꯏꯗꯨꯅ ꯑꯆꯨꯝꯕꯇ ꯈꯨꯝꯂꯛꯏ꯫ ꯍꯤꯡꯆꯥꯕꯤꯅ "ꯑꯩꯁꯨ ꯆꯥꯅꯤꯡꯉꯤ" ꯍꯥꯏꯔꯕꯗ ꯆꯥꯎꯕꯤꯅ "ꯏꯅꯝꯃ, ꯑꯩꯗꯤ ꯅꯤꯄꯥ ꯂꯩꯕꯅꯤꯅ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯗꯔꯦ, ꯅꯤꯄꯥꯅ ꯁꯥꯎꯒꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯆꯥꯅꯤꯡꯂꯕꯗꯤ ꯐꯛꯂꯥꯡ ꯑꯍꯣꯕꯗ ꯅꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯎ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅꯁꯨ ꯐꯛꯂꯥꯡ ꯑꯍꯣꯕ ꯊꯤꯗꯨꯅ ꯃꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄꯗ ꯃꯈꯨꯠꯀꯤ ꯈꯨꯖꯤꯟ ꯑꯁꯥꯡꯕꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕ ꯑꯁꯦꯡꯕ ꯈꯪꯂꯦ꯫ ꯑꯗꯨꯃꯛꯄꯨ ꯋꯥꯏꯈꯨ ꯑꯃꯅꯤꯗꯪ ꯍꯥꯞꯄꯤꯔꯒ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯈꯜꯂꯗꯨꯅ ꯍꯥꯞꯄꯤꯔꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯋꯥꯏꯈꯨ ꯑꯗꯨ ꯐꯪꯂꯕꯗ "ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ, ꯅꯈꯣꯏꯒꯤ ꯅꯤꯄꯥꯗꯤ ꯀꯩꯗꯧꯉꯩ ꯑꯃꯨꯛ ꯂꯪꯐꯩ ꯆꯠꯀꯗꯧꯔꯤꯅꯣ" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯆꯥꯎꯕꯤꯅ "ꯏꯅꯝꯃ, ꯍꯌꯦꯡ ꯁꯣꯏꯗꯅ ꯆꯠꯀꯅꯤ, ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯗ ꯃꯣꯏꯊꯥꯞ ꯅꯥꯏꯃꯤꯟꯅꯁꯤ ꯂꯥꯛꯎ" ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤꯅ ꯍꯌꯦꯡꯗꯤ ꯆꯥꯎꯕꯤ ꯑꯁꯤ ꯁꯣꯏꯗꯅ ꯆꯥꯕ ꯐꯪꯂꯒꯅꯤ ꯈꯟꯗꯨꯅ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯂꯦꯜꯂꯦ꯫ ꯅꯣꯡꯉꯥꯜꯂꯦꯗꯣ ꯆꯥꯎꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯆꯠꯂꯨꯕ ꯉꯟꯇꯥꯅ ꯍꯜꯂꯛꯇꯨꯅ ꯏꯃꯨꯡꯗ ꯌꯧꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯤꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯄꯨꯝꯅꯃꯛ ꯄꯥꯎꯗꯝꯂꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯩꯕꯨ ꯆꯥꯒꯗꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯑꯆꯦꯡꯕ ꯌꯦꯡꯂꯤ꯫ ꯃꯍꯥꯛꯅ ꯏꯅꯝꯃ ꯇꯣꯝꯕꯤꯁꯨ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯆꯤꯊꯗꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯈꯪꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯂꯥꯛꯀꯗꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯦꯗꯣ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯆꯥꯎꯕꯤꯁꯤ ꯆꯥꯕ ꯌꯥꯔꯒꯅꯤ ꯈꯜꯂꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯗꯨꯅ ꯂꯥꯛꯂꯦꯗꯣ꯫ ꯍꯤꯡꯆꯥꯕꯤꯅ "ꯆꯥꯎꯕꯤ, ꯆꯥꯎꯕꯤ, ꯑꯩ ꯂꯥꯛꯂꯦ, ꯊꯣꯡ ꯍꯥꯡꯂꯣ" ꯍꯥꯏꯔꯛꯄꯗ ꯆꯥꯎꯕꯤꯅ "ꯏꯅꯝꯃ, ꯉꯁꯤꯗꯤ ꯑꯩ ꯍꯛꯆꯥꯡ ꯌꯥꯝ ꯉꯝꯗ꯭ꯔꯦ, ꯍꯧꯒꯠ ꯀꯥꯈꯠꯄꯁꯨ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅꯅꯦ ꯏꯅꯝꯃ ꯆꯪꯉꯛꯀꯦ ꯍꯥꯏꯔꯕꯗꯤ ꯅꯈꯨꯠ ꯊꯤꯡꯖꯤꯜꯂꯒ ꯊꯣꯡꯒꯤ ꯄꯣꯔꯣꯜ ꯑꯗꯨ ꯑꯗꯨꯝ ꯍꯦꯛ ꯁꯠꯂꯒ ꯆꯤꯡꯊꯣꯛꯄꯤꯔꯣ, ꯑꯗꯨꯒ ꯍꯥꯡꯗꯣꯛꯄ ꯌꯥꯔꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯎꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤꯅ ꯐꯛꯂꯥꯡ ꯑꯍꯣꯕꯗ ꯃꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯄꯣꯔꯣꯜ ꯁꯠꯀꯦ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯆꯥꯎꯕꯤꯒꯤ ꯃꯋꯥ ꯑꯗꯨꯅ ꯑꯊꯧꯕ ꯊꯥꯡꯖꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯕꯠ ꯂꯥꯎꯅ ꯀꯛꯊꯠꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯃꯈꯨꯠ ꯑꯇꯠꯄ ꯑꯗꯨ ꯈꯪꯆꯤꯡ ꯆꯤꯡꯊꯣꯛꯂꯒ "ꯏꯃꯥ, ꯑꯌꯣ ꯑꯌꯣ ꯑꯌꯣ, ꯍꯦ ꯆꯥꯎꯕꯤ ꯍꯥꯏꯕꯤ ꯂꯧꯅꯝꯕꯤ, ꯅꯋꯥ ꯂꯩꯇꯦ ꯃꯤꯅꯝꯕꯤ" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯣꯡꯁꯣꯡ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫
ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯗꯨꯅ ꯆꯦꯟꯈꯤꯕꯗ ꯇꯥꯍꯧꯕ ꯏ ꯑꯗꯨꯅ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯃꯇꯣꯟꯗ ꯇꯩꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯑꯀꯤꯕ ꯈꯪꯍꯟꯈꯤꯕꯒꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯗꯨ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯩꯇꯩ ꯐꯨꯔꯨꯞꯅ ꯏ ꯃꯇꯣꯜ ꯑꯃꯁꯨꯡ ꯁꯤꯡꯅꯥꯡ ꯃꯇꯣꯟꯗ ꯉꯥꯡꯂꯤꯕ ꯃꯆꯨ ꯑꯁꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯒꯤ ꯏꯅ ꯇꯩꯈꯤꯕꯒꯤ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯄꯤ ꯅꯨꯄꯥ ꯄꯥꯅꯕꯗ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯔꯕꯗꯤ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯆꯪꯗꯦ, ꯆꯪꯕ ꯐꯥꯎꯕ ꯉꯝꯗꯦ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯃꯤ꯫